Image PAODAM miyeng tabiribasing busurbalana khurumjari ngasigi maroiba pau pizari Good Festival lakpadagi kanglup amaga ki marakta nungsi chanaba purakhale haina Chief Minister N Birena phongdokre Moirang khunauda sagaliba Sangai Ethnic Heritage Park Chief Minister N Birena ingsinkhre Prime Minister Narendra Modi na Gujarat ki project kaya sangakhre amadi kaya amana uri uyung tamkhre Loinana 3rd Division Football League 2022 ngasidagi haudokre Paumucha khaina pizari Chief Minister N Birena haikre Manipurda Good Festival lakpadagi kanglup amaga ki marakta nungsi chanaba purakhali nungsi chanaba oirasanu Chuchampur gi Myanmar ga tainariba mafam sida Anishuba More Town oinaba Chuchampur dagi Singhat dagi Behang fauba highway gi thakta semlaga lalon itiki mafam ama semgat lagani wafam asi ngasi Chuchampur gi Tuibong Peace Ground da Chin Kuki Mizo Kanglup ki khwaidagi chawba ama oiriba state level Good Festival gi thoramda chief guest oikhiba Chief Minister na phongdokhibani Festival asida Rajya Sabha gi MP Ningthau Laisemba Sana Jawba Minister Nemsa Kipjen CAF NPD Minister El Susindro MLA Singh amadi Chuchampur gi tongan baluchingba kaya susaru yaki Unity through culture haiba theme da pangthokiba Good Festival thoramda Chief Guest oikiba Chief Minister N Birena makhata na haikibada lengak asina Chuchampur khakta natana chingi manung hanjin bam fam sengda lengak na chawkhat thorangi thabak kana paikhatli landam asida leminari basing amaga ikai khumnaba utnasi nungsinasi Chuchampur gi Behang da anishuba more semgatnaba thorang tawriba asida landam asida selthumgi ahongba purak pangamlagani maramaduna Chuchampur dagi Behang faubugi lambi semgatnaba lengakna khanaba hore ngasi pangthokliba Good Festival gi mafam Tuibongi Peace Ground gi gallery semgatliba sida selthumgi awat palairiba asi atuba matamda semgatnaba Chief Minister na selgi mateng pinaba lauthoki mahakna makha takhibada aikhoi asi isona miyoiba oina poklakpani aikhoi hingminaraga lakpani community amaga gi marakta khenaba thangumsi Bharat ki nagarik ama oina punna hingminasi haina phongdoki Festival asida contingent 19 Miss Good khanabagi contest ta saruk yaki Chief Minister bu Good Festival Committee na harau tayamna oktuna Good Festival isai nongmaiga loinana pangthoki ngasi Tamenglong District ki Tuisem Subdivision ki manung chana laiba Phaitol Village ki playground da Good District Committee Jiribam amasung Tamenglong na senduna Good for Unity ki theme da Good 2022 ki thorom mapungphana pangthokre ngasi ki thorom adugi morning session da Water Resources and Disaster Department Government of Manipur gi Honorable Minister Awangbo Niumai Assistant Labor Commissioner Government of India gi L Lingnaikim Mate former EM ADC Tamenglong gi Mat Hatsling Dongen BJP Manipur Pradesh ki General Secretary K Sarat Kumar Singh 39 Battalion AR BHQ Masimpur gi Commandant Akash Kumar Tharonggi Chief Guest of Honor Functional President amadi Special Invitees oina saruyaki Tharom asiga mari lainana Chief Guest oiriba Awangbo Niumaina phongdokhibada mayambu pulhanba unity purakpa amadi aikhoigi punsi se kanana sembi kanana aikhoibu sembi haiba adugumba ningsing thorom amani aikhoigi Chin Kuki Mizona khwaidagi maru aiba asigumba program pangthokpa si chahi chupa thabak suraga harvest loirakpa matamda ishorbu thagatpa mayam nungaina laiminaba adugumba kumhai asi aikhoibu sembiba mapugi Ningsingba thorom amani haina lawjai asiguma kumai asina mayambu pulhanbaga loinana aikhoida awaba wakhal punamak kauhanba ngami
ngasi Manipur gi state khudingda kumhai ama oina maru oina ekhoi Chenkuki Mizogi community mayamna celebrate tawriba sida ekhoi Manipuri punamak nasu tongan ba jati punamak nasu ngasi saruk yaminari loinana ngasi gi numit asibu holiday laukthok piduna ngasi gi yamna maru oiraba numit asigumba kumhai ni haiba asi mafam asida laklibasing nasu laklabasing nasu ningsingduna lai haina mahakna phungdoki mahum gi matungda district level oina pangthok jabani the Zirebam district aduga Tapyanglong district pulaga Hatol village asida ngasi gi numita sida pangthok jare code gi motodi code for unity asida drive maru oina ji oki mizau zomi na maru oina celebrate toy adugo ngasi di exam na success oiba akoi gi khasi asu jawre aduga meitei chin na asu jawre adagi akoi gi naga asu jawre mase patnam di akoi na code for unity mase drive khaidok tabi unity akoi na develop oina na ba asigi pandam se loraga akoi na code celebration se akoi gi post harvesting akoi gi ahan singi han na thai na akoi gi forefathers sing na bangkok pa akoi gi pro harvesting masigi festival se akoi na punna fight all village se da ram nungai na pangthok ja tha asigi tang kun ma thoidagi pangthokpa haugadawriba Sangai festival gi main venue oiriba thanga esigi Moirang Khunauda Sagatliba Sangai Ethnic Heritage Park ki fivam Chief Minister N Biren ngasi yengsinkhre yengsin khongjat aduda Minister L Susindro thanga esigi MLA T Robindro Moirang esigi MLA T S Santi amadi official kayasu saruk yaki yengsin khongjat aduga mari lainana Chief Minister N Biren na paummisingda phungdokkibada Imphal manung asi yamna congested area oire mapal lamdagi lakpa tourist singna chitigi outskirt laiba umfam singi fajaba sing yengingbagi apamba laibadagi hairiba mafam asi MLA thanga MLA Moirang amadi LGA gi chairman M Asni Kumar ga tanaraga mafam asi chapchare khanbadagi semgatbani semgat sagatliba asi Sangai festival sungsoi soidana nangani kwagta Moirang Khunau amadi thanga gi praja singbu yamna thagachari maramdi praja miyamna lambi semba matamda makoi gi lairiba lamsing pithoktuna lambi pakthok chokthok khanbada achobo mateng pangbibagi hojik sengwat sagwatliba ase matam chupagi oina lehoragadabani lamdam sigi praja miyamgi lan oihoragadabani hojik sengwat sagatliba asida hapsiningba kaya lairi mathang lakadaba Sangai festival nangnaba world class ki thakta laiba yaba tourist spot ama oinaba semgatlagani aduga hojik oiriba lambi sing asisu tang tara faubagi manungda loina semjinba loinaba instruction pire hojik watliba sing asi Sangai festival nangnaba loisilagani haina makhataki opening closing si laiba adagi BVIP khara lakadabani se honorable president guma lakadori president guma lakosi security region da security view da sida salaga opening to ya kadra adu sidai da madu convenient oiba oirodabo gadi opening do aap border torga somdana minister bana opening ki part orga main numitarani dudi sida to goini a ka hapta kang gebung su sol hangni sida so hangni to main venue main function ni sida oidoni hariba ana ada laiba BVIP dugi security region ke geju tang yen be adamina adugi khanna bai wani aduga main agenda de khoi sida to waina khoi hosi bawi dile soidina nangani warning ai leite ai loina ari portion aga dawri angamba manpower adagi kari lambi taring nipan mapan tara ada menunggu loina yamba sini menunggu su taring tara ba menunggu loina sian sama urani lambi sumso yamba hosi WBM kari loi loina ko ras habagi port hungari khongchat aduda Manipur da yelhongai dagi khundariba Kanglup sing yum sariba sing stall hangadaba mafam sing loinana Moirang Konjengbam Laikaida Sengwa Sagatliba Advanced Headquarter gi fivamsu yengsinki
Directorate of Information and Public Relations DIPR linkhatkibagi humbutra mari shuba mapok kumon thoram Imphal gi Kaisampata laiba DIPR complex ta Manipur lenga ki IPR Minister Dr. Sapam Ranjan, Commissioner IPR Hare Krishna, Director Bal Krishna, All Manipur Working Journalists Union gi President Wangkhemcha Samjai, Editors Guild Manipur gi President Khogendra Khomdram, Hill Journalists Union Manipur gi President Adarni na mathangsina thoiba mitunglen thoromapu amadi akhanaba mithungsing oina saruk yaduna pangthokre thorom sega mari lainana DIPR na Manipur State Journalist Scheme gi makhada sel gi mateng oina Kangla Pau chegi Chief Editor P Ibo Chawbada lupa lakh amagi senpham thorom gi athoiba mitunglen Minister Dr. S Ranjan na Kangla Pau gi Assistant Editor H Joy Kumar gi khuthangda khusinaki Doordarshan Kendra Imphal gi Office Campus manungda laiba Pukri ama semgat sagatnabagidama Ketrigao Kendra gi MLA Nurul Hasan na Doordarshan Welfare and Recreation Club Dorek ki khuthangda check oina lupa lakh ama ngase khusinakre MLA na Doordarshan Kendra Imphal gi damakta Karadang oirabasu semgat sagatnabagidamak pukjel sengna mateng pangbirakpagidamak Doret ki thau pubasingna nungaiba phongdokpaga loinana thagatpa phongdokre Manipur Youth Cultural Organization Maiko Porompat Thawan Thaba Laikai gi nauna puthokadaba lila ani thajaba amadi yaifare gi irat thongni thoram ngasi Maiko gi rehearsal hall da pangthokre thoram duda Maiko gi President Marangthem Ibo Pisak Singha Hizam Prem Kumar Social Worker Manipur State AIDS Control Society gi Program Officer ani Fanjobam Lanyamba amadi Laisangthem Umajitna President member sing oina saruk yaki thoram duda Manipur State Sumang Lila Council gi Advisor L Tarpan Lifetime President PH Gunachandra Sharma amadi Lifetime Secretary Sawrakpam Hemanta amadi Theater gi saknairaba miyoy kayasu saruk yaki thoram gi saruk ama oina handak pangthokhiba Kha Manipur Drama Festival da Maiko gi mana lorokraba artist sing achamba khudol pot piduna puning thawaki ngasi ayo pung tara taramdai adwaida Thawal Police Station gi manung chana laiba Nepra Company amasung charangpat ani gi lonaba lamlong marifan moda duty toba lakwa commando personnel ama masana pairiba AK-47 rifle na masa matomta kapsinjabagi aruba fivamda sokle masa matomta seasonaba honaramniba commando personnel adugi maming MD Sahidur Kawi chahi kuntra taruk sure mapagi mamingna MD Tomba Yaripok Tulihal awang lekai dagini mahak hauza huzi Imphal gi Ras Medicity Hospital de ICU da aruba fivamda laikanari Police tagi fangba pau matung inna Sahidur asi haukiba English ani tarataruk tasu hu thaklaga masa matomta seasonaba honarambagi thawdok amasu laikre aduga handaksu masa ngamdabadagi shuti lauduna lairurabani hairi thawdok thokfamdagi fangba pau matung inna soklaba Sahidur asi ngasi ayuk pung 4:45 rom taba duwaida Nepra Company amasung charangpat anigi lonaba lamlong mari fangbada laiba waiting set amada famlambadagi mobile phone da wari saraga mapalomda chathakraga ngaihak lairaga matomda nongmai kapsinjabani hairi nongmai makhol mari rom taba duda duty taminariba Commando singna changsilaga yenglubada Sahidur napi marakta nongmaina palaga uppaga lairambani hairi nongmaina panba duda mahaki koki saru ama launa hokre khudakta duty taminariba commando singna makhoigi gypsy aduda khudakta hawkatuna hospital da pukhibani hairi Thangta for an ethical way of living haiba pandamda haukiba October 13 gi hauduna lakkadauriba November 15 thangtagi numit fawba chathagadaba thangtagi numit thabunggi saruk ama oina tungan-tunganba lamdamsegi school institution amadi organization singda tungan-tunganba thoram pangthoktuna lakpagum ngasi 13 ni chanba numit tab Brahmapur aribam lekaida leiba nongpok Mahiko da awareness program ama pangthokre ngasigi thoram aduda school asigi administrator KH Kunjo Singh retired ZEO Laitanthem Damendro Chairman Thangta de Observation Committee amasung B Bilki Sharma Vice President ki marks na President members oina saruk yaki
ꯊꯧꯔꯝ ꯑꯗꯨꯗ ꯊꯥꯡ ꯇꯥꯗꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯂꯩꯇꯥꯟꯊꯦꯝ ꯙꯥꯃꯦꯟꯗ꯭ꯔꯣꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯏꯍꯩ ꯏꯁꯤꯡ ꯇꯝꯂꯤꯕ ꯑꯁꯤ ꯁꯨꯞꯅꯒꯤ ꯁꯔꯀꯥꯔꯒꯤ ꯖꯣꯕ ꯑꯃꯈꯛ ꯐꯪꯅꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯏꯍꯩ ꯏꯁꯤꯡ ꯇꯝꯂꯤꯕ ꯑꯁꯤ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛ ꯑꯐꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯃꯗꯤ ꯃꯇꯤꯡ ꯂꯩꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄꯗ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯕ ꯉꯝꯅꯅꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕ ꯇꯥꯟꯒꯗꯕ ꯃꯍꯩ ꯑꯁꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯑꯁꯤꯈꯛ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟ ꯀꯌꯥꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯌꯥ ꯇꯥꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯇꯝꯒꯗꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯃꯇꯝꯗ ꯑꯃꯗꯤ ꯊꯛ-ꯈꯥ ꯅꯥꯏꯕ ꯍꯧꯅ ꯂꯣꯟꯆꯠ ꯅꯣꯜꯂꯨꯛꯄ ꯃꯇꯧ ꯑꯃꯗꯤ ꯏꯁꯥꯒꯤ ꯍꯧꯔꯛꯂꯣꯏ ꯈꯪꯂꯕ ꯃꯇꯝꯗꯇ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯇꯤꯡ ꯂꯩꯕ ꯑꯃꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯣꯡꯗꯣꯛꯈꯤ ꯒꯨꯖꯔꯥꯠꯀꯤ ꯖꯝꯕꯨꯒꯣꯗ ꯄꯟꯆꯃꯍꯜꯗ ꯂꯨꯄꯥ ꯀꯔꯣꯔ 470 ꯆꯪꯅ ꯁꯥꯕ ꯑꯃꯗꯤ ꯁꯥꯒꯗꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃꯒꯤ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗ ꯍꯥꯏꯈꯤꯕꯗ ꯒꯨꯖꯔꯥꯠꯇ ꯂꯩꯔꯤꯕ ꯑꯗꯤꯋꯥꯁꯤ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤꯗꯤ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃ ꯉꯁꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯗꯨꯅ ꯊꯋꯥꯏ ꯄꯤ ꯀꯠꯈ꯭ꯔꯕ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯁꯤꯡ ꯆꯥ ꯀꯌꯥ ꯑꯗꯨꯕꯨꯁꯨ ꯄꯤꯑꯦꯝ ꯃꯣꯗꯤꯅ ꯅꯤꯡꯁꯤꯡꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯁꯍꯤꯗ ꯖꯣꯔꯤꯌꯥ ꯄꯔꯃꯦꯁꯣꯔ ꯔꯨꯞ ꯁꯤꯡꯍ ꯅꯥꯌꯛ ꯒꯂꯥꯂꯤꯌꯥ ꯅꯥꯌꯛ ꯔꯕꯖꯤꯗꯥ ꯅꯥꯌꯛ ꯑꯃꯁꯨꯡ ꯕꯕꯥꯔꯤꯌꯥ ꯒꯜꯃꯥ ꯅꯥꯌꯛ ꯀꯨꯝꯕ ꯁꯍꯤꯗꯁꯤꯡꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯏ ꯖꯝꯕꯨꯒꯣꯗꯥ ꯑꯁꯤ ꯍꯣꯂꯤ ꯄ꯭ꯂꯦꯁ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ 1948ꯒꯤ ꯔꯤꯚꯣꯂꯨꯁꯟꯗ ꯄꯔꯃꯦꯁꯣꯔ ꯖꯣꯔꯤꯌꯥꯅ ꯇꯥꯆꯤꯌꯥ ꯇꯣꯄꯦꯒ ꯂꯣꯏꯅꯅ ꯂꯥꯟ ꯁꯣꯛꯅꯈꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯁꯍꯤꯗꯁꯤꯡ ꯑꯗꯨꯕꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕ ꯎꯄꯥꯝꯕꯤ ꯑꯗꯨꯗ ꯄꯤꯑꯦꯝ ꯃꯣꯗꯤꯅ ꯀꯣꯛ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯕꯥꯗꯦꯛ ꯑꯃꯁꯨꯡ ꯗꯥꯟꯗꯤꯌꯥꯄꯨꯔꯥꯗ ꯂꯩꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯁꯤꯡꯁꯨ ꯁꯥꯟ ꯖꯣꯔꯤꯌꯥ ꯄꯔꯃꯦꯁꯣꯔ ꯑꯃꯁꯨꯡ ꯔꯨꯞ ꯁꯤꯡꯍ ꯅꯥꯌꯛ ꯌꯥꯎꯅ ꯃꯃꯤꯡ ꯊꯣꯟꯈꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨꯗ ꯁꯥꯕ ꯁꯍꯤꯗ ꯑꯅꯤꯒꯤ ꯃꯤꯇꯝꯁꯤꯡꯁꯨ ꯄꯤꯑꯦꯝ ꯃꯣꯗꯤꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈꯤ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯁꯥꯏꯟꯁ ꯀꯣꯂꯦꯖ 13 ꯀꯃꯔꯁ ꯀꯣꯂꯦꯖ 13 ꯑꯃꯁꯨꯡ ꯑꯥꯔꯠ ꯀꯣꯂꯦꯖ 12 ꯁꯨ ꯂꯤꯡꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ 2 ꯈꯛꯁꯨ ꯂꯤꯡꯈꯠꯂꯦ ꯒꯣꯗ꯭ꯔꯥꯗꯅ ꯒꯣꯕꯤꯟꯗ ꯒꯨꯔꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯁꯨꯡ ꯅꯔꯃꯗꯥꯗ ꯕꯤꯔꯁꯥ ꯃꯨꯟꯗꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗ꯭ꯔꯣꯟ ꯄꯥꯏꯂꯣꯠ ꯂꯥꯏꯁꯦꯟꯁ ꯄꯤꯕ ꯑꯍꯥꯟꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯔꯤꯕ ꯁ꯭ꯀꯤꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯑꯍꯃꯦꯗꯥꯕꯥꯗꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯛꯆꯤꯡꯅ ꯁꯤꯟꯗꯨꯅ ꯉꯁꯤꯗꯒꯤ ꯂꯝꯖꯥꯎ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟꯗ 3rd ꯗꯤꯕꯤꯖꯟ ꯐꯨꯠꯕꯣꯜ ꯂꯤग ꯏꯪ 2022 ꯍꯧꯗꯣꯛꯈ꯭ꯔꯦ ꯂꯤग ꯑꯁꯤꯗ ꯇꯤꯝ 4ꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯤꯕ ꯇꯤꯝꯁꯤꯡ ꯑꯗꯨꯗꯤ ꯊꯣꯡꯖꯥꯎ ꯌꯨꯅꯤꯌꯟ ꯀ꯭ꯂꯕ TUC ꯊꯣꯡꯖꯥꯎ ꯀꯛꯆꯤꯡ ꯄꯣꯄꯨꯂꯔ ꯁ꯭ꯄꯣꯔटिंग क्लब KPSC कक्चिंग फुमलेन फुटबॉल क्लब PFC तोकपचिंग अमदी कक्चिंग फुटबॉल क्लब KFC कक्चिंगनी ngasi ahoba numita KFC कक्चिंग अमदी TUC थोंगजाव अनीना सानकी मदुदा KFC ना TUC बो पांजल अहुम अमदा थोइकी KFC की पांजल सिंगदो जर्सी नंबर 2 S अमित कुमार ना मैच की मिनट 39 जर्सी नंबर 9 P Harry Max na minute 53 amadi jersey number 15 M Milanjit na minute 58 da chanki TUC gi amata ngairaba panjalduna jersey number 10 L Dhananjoy na minute 92 da chankibani aroibada maroiba pa umhana pizari Good Festival lakpadagi kanglup amaga gi marakta nungsi chanaba purakhale haina Chief Minister N Birena phongdokre Moirang Khunau da Sagaliba Sangai Ethnic Heritage Park Chief Minister N Birena Ingsinkre Prime Minister Narendra Modi na Gujarat ki project kaya sangakhre amadi kaya amana urip yung tamkhre Loinana 3rd Division Football League 2022 ngasidagi hawdokre Ngasigi damak tadi paudam matang sida loijari miyeng tabiribasingbo amokana khurumjari